Kurumjari Norris Window TV na sandokjariba nungthilgi pawmi ing tabiri bapumnamapu ahanba makada taramna ukjari ngasi Imphal da phongkiba maruoiba pauche singi manungda maruoiba pauche oriba huye lampau amadi naharol thodangi editor gi ayaba laujaraga pauche se phongkiba maruoiba pausing pathokjari ahanbada local news Tingkhong Tingyagi Khul Singda Security Force Singa Area Domination Exercise Chathaba Hogre India ga yumlo nariba Myanmar da lai haina thajanaba Manipur gi lalauba sing Kuki terrorist singna Indian Security Force Singa pulaga Tanthokpagi fibam lakpadagi maduda chenthorokpa lalauba sing bu fananaba Tingkhong Tingyagi Khul Singda SF Singna Area Domination Exercise Chathaba angakpa phongna kangkhalakpaga hore haukiban November thagi chaichat kungani pangi ayuk anganbada Indo-Myanmar border pillar number marfuga taret dagi marfuga mapan fawagi marakta laiba Yangopak amasung maring thel marakta laiba ahum suba Assam Rifles ki kem amada masakham daba singa landaduna kem adugi naik subedar ama hat kiba aduga personnel ahumna asok apandanghan kiba thodok adugi follow up action da Indian Security Force singa kuki narco terrorist singa khutsanaraga Myanmar da operate taliba Manipur gi lalauba sing mapum fana takthokna nabagi Philip adu lorokpo oiba yai haina thajanari Assam Rifles yawba Indian Security Force singi akanaba area domination gi exercise chathabagi saruk ama oina ngasi Thawal district ki manung chanba hiroki mamang thangba uyok chinghai haina khamnaba mafam amada masing yamlaba security gi force singa foot patrolling na chatuna exercise adu chatkhi hirok tagi Myanmar gi min Thar state ta lapnaba asi supnagi kilometer marfu ngakpigani nifurom tani ngasi ayuk pong nipang rom tabadi hauduna hairok PS gi nongpoklom da kilometer 5 rom changala laiba chingi sarok sing aduda kuntra matoi suba AR kuntra ahum suba AR nifugo taruk AR G kuntra mari battalion BSF amadi Manipur police ki masing yamlaba personal sing na chathakiba area domination gi exercise aduda drone sing sizinaki Madugi mathakta ahenba para commando singsu helicopter da holakpa largi demonstration tawba miyamna ukhi masigi mathakta hairok kaitel hairok patu litan makhong hairok part 3 ngarothel amadi hairok higher secondary da masing yamlaba security forcing station tawduna leibasu ukhi security forcing area domination exercise asi numit nini humni rom chatharaba yai hairasu pawgi likhul amana hairi Tungda nungthilgi pung ahum khara helapa duwaida masing yamlaba security personnel singadu hairok mamang Technopal district ki manung chanba thamlai khulem lumda amuk patrolling chatkhi maragasi dangasigi security force singi khudakta chatharapa thawng aduna ingna chikna laijariba hairok khulasida lairiba micha miyabu mi paiba aki tujumba pohal haina khunja singna pendaba phongduk narakhi security force sing asigumba thawng sing matungda tawbiganu haiduna miyamna appeal tawdakli Hairok apunba club ki Pauktak noi Moirang Them Rameshwar Maitena club singi mahut silaga security force ki asigumba kahenba thawong asina micha miyambu akiba mi parba pohhanba si tawbiganu haina phongdokhi mahakna makha tana hai security force singi thawong asi maram chade torbunga nomai bom kaplaga hairok ta thibo humba ki thabak chatharibasi karigino hamladuna kuki singna nomai kaplakhiba mafumda masing yamlaba security personnel sing thajin biu haina makha takhi Aduga hairok kim ayok pasing chingi mamangda security force in layuna ba sem sariba adu hairok miyam na yabang ngamloy haina wafam su thamki Langak sem bagi akang naba matam khangdrabasu apon bagi environment lakpa haure Thasigi tara mari da Delhi da pangthokkiba BJP MLA singi mifam da saruk yakhiba hanagi chief minister Nongthomba Biren ngasi Imphal da thunglakre mifam adu saruk yaruba MLA kaya nongmanini gi mamang da Imphal da halakrabasu Nongthomba Biren di Delhi da makha tana leihobadagi ngasi Imphal da halakhibani mahangna BTech International Airport ta thunglabaga Pawmi singna hangba wahangi paw kumpi aduna hai handaki BJP High Command na silakiba meeting adu yamna positive oi haina lawgani khatnariba kanglup anigi marakta CSO singna unaduna ingtappa hanjalakna ba honaduna lakpagi mathakta BJP gi lariba MLA kuntraga tereki apunba mifam High Command na silakibani mifam aduda MLA kuntraga marina saruk yakhrabasu miyamna kanaba oiba mifam ama oiki Manipur da ingtappa hanjalakna ba amadi assembly da mahusagumna punna famina duna kupna khanaki
Lengak semagi chap chawa matam haiba ngamdrabasu apunbagi environment amadi purakpa haure haiba yai. Athubada lamdam asida ing tapa hajulaknaba amadi assembly hingatnaba kanna khotnari paumi singa makhatana hangbagi wahangi paukum piraduna hai Kamlup singi marakta kanagumba fatta khara yaurappadagi pamdaba thodok thoknaba khotnaba yaudaba nate torbungi nomai kaptharapagi thodok adu fawba khara na tawba oigani adubu Gorkha regiment mafam aduda changsinduna operation chathaba amadi furuk anigi marakta wari shanaduna thajanaba puraknaba hotnarasi thowaningdaba thodok thokringai mangjawnana India lainana Jackson thawang kya lokholakani haibagi thajaba lai hailasu mahakna makhatana phongdokhi Thangjing Khubamda Yungliba Cross Lokthokuna Lakliba Sajibuda Thangjing Khoiramba Mapungfana Pangthok Hangani Haina Governor na Thajaba Pikre Mitai Furuki Laisemenga Mari Lainarakaba Maikai Ngakpa Layan Singi Manungda Khwadi Luba Layama Obeta Natana Santhong Maikai Ngakliba Ibudo Moirang Thangjing Korean Lai Haina Khamnariba Thangjing Chingi Koulenda Ladiba Ibudo Thangjingi Senglaba Khubam Lemasi Mahusagi Eba Saktam Tugaiduna Life and Lenasida Cross Jumsinduna Amadi Haukiba Kunja Lising Aniga Kungo Homdoigi May Ohom Daging Asifawa Mitai Miamna Life and Lenasida Chatuna Ira Thoni Pangthokuna Ibudogi Mafamda Hairang Amatang Lairang Amatang Tenganaba Namdana Lakiba Adu Lakliba Matang Chahigi Sajibu Thada Ibudo Thangjing Khoiramba Soidina Fanghanbaga Loinana Life and Lenasida Niyam Kaina Yungshiliba Cross Lokthokani Haina Manipurgi Governor Ajay Kumar Valana Thajaba Pirakri Wafam asi Torbungda Kuki Narco Terrorist Singna Voma Madi Nomai Kapsinduna Nauna Landaraki Bathodo Adugi Matangda Lengaki Maikadagi Chapchaba Thabak Lokhat Piu Haina Moyang Assembly Constituency gi Hanagi MLA Prithviraj Singhana Governor Unaduna Wari Sanabada Governor na Thajaba Pirakibani Ngasi Moyang Assembly Constituency gi Hanagi MLA Prithviraj Singhna Governor Ajay Kumar Vallaga Manipurda Athuba Matamda Ing Tappa Hanjilaknaba Amaso Laibak Miyam the Constitution gi right mapungfana fanganaba minute nifurum unaduna wari sanaki Wari sanabadu da hanagi MLA Prithviraj ki Maikadagi National Highway da Mathautaba Central Security Force sing thamduna Laibak Miyam na akiba amadi ayat payawdna chasok chasin yananaba lengaki Maikadagi thabak paikhat piu National Highway paring da lairiba Kangpokpida mitai miyamna free movement yadana lairiba asi Constitution na miyamna piba right adu khungoi Athuba matamda National Highway da free movement yahanbiu haukiba tha asigi taraga tarukta Kuki Narco Terrorist singna nongmai amadi bomb kapsilakpadagi thodok adubu ningsingladuna mahakna ching amadi tam tainana lairiba periphery area singda security matik chara thamduna mafam aduda lairiba miyamgi punsi ngak sembagi thabak paikhatkedabani asigumlaba khudong thiningai oraba periphery area singda security sing khurak hangdina thamduna mikup khudingi patrolling chatuna laibak miyamda Confidence building ama masangat pamathautai. Numit adu data mapan Garwal Rifle amadi combined security team na matam chana security measure lokhatuna pamdaba ahen mathodo wathok thoandana matam chana irang adu lakshin bangamki adu gidabakta ex MLA na security force imbu thangat pa phongdokhi. National News among pathok chari. Thabak khanbada thengnari ba singna ba singidamakta afaba pambayama tangai fadana changli President Mumur. Telangana gi Hyderabad laiba Ramoji Film City da pangthokpa National Conference of Public Service Commission gi haudoba numita wangang laduna India gi President Draupadi Murmu na lebagasida thabak khanbagi matang da thengnari ba singna ba sing asi mayuk nabda matik chaba pambayama tangai fadana changi haikri. Conference adu haudokpagi waroda mahak saru yakiba adu yamanungai ba fawi haiki Public Service Commission da laiba official pumnamakna India gi chawkhat khongthang da achoba thodang lauribani manung mapan fawba micha mikhai nai ba thabak lawbagi kanglon singna laibak asida commission gi thodang sing asibu khwaidagi thajaba ma miyam thamnaribani candidate singi maikadagi pukchel sengba amadi masagi sakta mamangak chaba changi Public Service Commission gi khwaidagi maruaina gender sensitivity
mai onshin gadabani maleni khwari gi chawba economy power da ahum subo oregadaba India da kumja listing aniga nifu go taret fawbagi manungda basa marumdom lepcha bangamba laibak ama oyena bakan na hodari masigi dabakta laibak asna khwari gi afaba public service tangai fadana changi ngasi pangthokkiba National Conference on Public Service Commission chairperson gi conference aduna asigumba public servant khanbada afaba kanglon ama sizinaba changi haiki ngasi gi thoramadu Union Public Service Commission gi chairman Dr. Ajay Kumar na conference adugi maruoiba thodang sing adu constitution amasung administration na yamna aruba khongthang sing lokhatpada mateng panglagani haiki conference asigi maruoiba pandam sing adudi State Public Service Commission bu makhataba mapangal kanhan ba loinana Public Service Commission da thazaba higathan ba miyamgi mateng shu changi haiki Chairman aduna makhata aduna UPSC gi makhada Center of Excellence ama semgatna ba thabak paikhat pa hauri hairi masina State Public Service Commission gi mapangal amasung makhoi bu miyamna thazaba gi chaw wangkhat halagani conference asigi yumbu oikiba Telangana Service Commission gi maikadigi haukiba chahida mapum fana recruitment chaying pumna makpangthokkiba adubu thagat pa phongdokhi Zero visibility ki film da laidapodagi IMD na Delhi da red alert laukthokri Delhi yauna India gi awang thangba sarukta ngasi ayuk ka hena laichin thabaga loinana air pollution gi oriva film ga punsinduna mitna uba ngamba arapagi changasi meter amadagi hantharapa film haibadi zero visibility gi film laidapodagi Delhi India Department na red alert laukthokpaga loinana lambi rail amadi air traffic ta chawna khudong chadaba mayuk narakani amasung khudong chadaba sing asi numit kharani mayuk narakpa yai haina Jackson wa thamkhri satellite ki photo na India gi awang thangba sarukta maruela nompokta Bihar dagi hauraga nongchu Punjab amasung Haryana fawbagi manungda ka hena laichine kopsinduna leiba uki laichil gi fiba masin numit kharani laikigani haraduna IMD na mit na uba ngambagi chang hantharapadagi lambi da khudong thiba thodok sing thokadabadagi miyamna Jackson biu haiki Bangladesh Kunaida ahong balak libasi nungnaningai ni ngamkhai lana ki halak libasi violence ki thokdoka mari leinei Bangladesh ki Kunaida chawna ahong balakna India bu yaningdaba amasung India gi mayokta thabak thawong kaya chatharik libasi nungsha thingai ni amasung masina India gi awang no poklamdamda chawna singna halak payai haidina Assam gi BJP na nungnangba phongdokri Assam gi BJP na hai Bangladesh ki Kunaida ahong ba mami chawna lerik libasi tongan ba chatnabi bu ikai khumnaba Miyamgi ningkha tamba amadi wakhalongi mamangda mipum khudimak chap manana laubagi lengaklon adu makhata na thazaduna leiri haibagi mami natte oirakliba fiba masidi Bangladesh Kunagi miro singna thawa sadabadagi amasung khangna mabungning olakpadagi thorokpa thodok ngaktani masida India amasung Bangladesh ki ngamkhai paringda achetpa security checks in thawrang lokhatna ba hotnarabasu mafum kharada adumak loniya daba thabak thoram sing natraga Miyoi kayana loniya daba mawongda chathok chasin tawba yaribasida hena nungnangba pohali Bangladesh romdagi ngamkhai paring landuna changsilaklaba India da maruina awang nopoki mafum kayada ingtappa thugaina ba honarapagi achauba puwari kayasu laikhrabani haiki Assam gi BJP na phongdokhibada wafam singasi Assam gi ngamkhai dagi shupnagi kilometer mawdrarum chalaga leiba Bangladesh ki mafam amada Dipu Chandradas koba Hindu nupa amabu Bangladesh ki Myanmar fuduna amadi mai thaduna hat kibagi thodokka mari leinana Assam gi cabinet minister Piyush Hazarika na nungnangba phongdokhraba matungda phongdorakhibani International news mupathok chari Hindu ama mai thaduna hatkre mahairoi luchungba sikhibadagi khongjanghloi singna pauchi office mai thakri Bangladesh ki Maimen Singha gi Valuka Upzil da laiba Dipu Chandra Das
ꯀꯧꯕ ꯃꯤꯑꯣꯏ ꯑꯃ ꯏꯁꯂꯥꯝ ꯙꯔꯃꯒꯤ ꯃꯥꯌꯣꯛꯇ ꯋꯥ ꯉꯥꯡꯉꯤ ꯍꯥꯏꯕꯒꯤ ꯃꯔꯥꯜꯗ ꯈꯣꯏꯁꯥꯎꯅꯔꯕ ꯃꯤꯑꯣꯏ ꯈꯔ ꯃꯍꯥꯛꯄꯨ ꯐꯥꯔꯒ ꯐꯨꯔꯕ ꯃꯇꯨꯡꯗ ꯎꯗ ꯌꯥꯟꯁꯤꯜꯂꯒ ꯃꯩ ꯊꯥꯗꯨꯅ ꯍꯥꯠꯈ꯭ꯔꯦ ꯑꯃꯔꯣꯝꯗ ꯄ꯭ꯔꯥꯏꯝ ꯃꯤꯅꯤꯁꯇꯔ ꯁꯦꯈ ꯍꯁꯤꯅꯥ ꯏꯟꯊꯨꯕꯗ ꯃꯔꯨꯑꯣꯏꯕ ꯊꯧꯗꯥꯡ ꯂꯧꯈꯤꯕ ꯃꯍꯩꯔꯣꯏꯁꯤꯡꯒꯤ ꯂꯨꯆꯤꯡꯕ ꯁꯔꯤꯐ ꯑꯣꯁꯃꯥꯟ ꯍꯥꯏꯗꯤ ꯅꯣꯡꯃꯩꯅ ꯀꯥꯞꯂꯝꯕꯗꯒꯤ ꯃꯍꯥꯛ ꯁꯤꯡꯒꯥꯄꯨꯔ ꯍꯣꯁꯄꯤꯇꯥꯜꯗ ꯄꯨꯈꯠꯄꯗ ꯂꯥꯏꯀꯠꯅꯕ ꯉꯝꯗꯅ ꯁꯤꯈ꯭ꯔꯦ ꯈꯣꯏꯁꯥꯎꯅꯔꯕ ꯃꯤꯌꯥꯝꯅ ꯃꯃꯤꯡ ꯂꯩꯔꯕ ꯄꯥꯎꯆꯦ ꯀꯌꯥꯒꯤ ꯑꯣꯐꯤꯁ ꯃꯩ ꯊꯥꯗꯨꯅ ꯂꯩꯕꯥꯛ ꯑꯗꯨꯗ ꯑꯆꯧꯕ ꯏꯔꯥꯡ ꯑꯃꯁꯨ ꯍꯧꯔꯛꯈ꯭ꯔꯦ ꯗꯤꯄꯨ ꯆꯟꯗ꯭ꯔꯗꯥꯁ ngarang numidang pung 8 lom tabada prophet pu ikaiba pibani haina miyoi kharana mahakpu faraga phuraba matungda uda yansinduna mai thakibani miyam sing aduna phongdorapagi matung inna Chandradas na taibang mapu asi amatani lining pumna manai maming khaktamak khenabani haina phongdoktuna Islam lining da mingchat thian bani haina maral siduna radical Islamist sing aduna mahapu hatkibani Leibak adugi interim luchingba Mohammad Yunus na asigumba hingsa gi thabak leibak adu da leiba yaroi haina akan mamong da condemn tokhi marak asida tha sigi taraga ni thoigi nimidang July uprising da achauba thodang lokhiba maharoi luchingba Sarif Osman haidubu masak khangdaba nongmai paiba miyoi anina nongmai na kaplambadagi laikat naduna lakpa adu fibam pulusilakpana Singapore da puduna makhata na layingbada ngarang sikhibani Inclub Mocha Culture Group ki Wangangloi Sarif Osman Haidi tha sigi taragani thoida nongmaina panbadagi aruba fibam da lairakhiba adu ngarang laikhidabani haina social media amadi news agency kayagi maikaidigi phongdorakli mahakna hatpada chenaba sing adu India romna chensin lamba yai hana chingnabadagi Bangladesh amasung India gi marakta anoba diplomatic ki oiba unkhatnaba lakli Haidi sikhibagi pau hekta phamkhibaga Dhaka da leiba Delhi Star amasung Delhi Proton Alo Pauchi Singh Office Koishau Naraba Miyam na mai thaduna mangan takhankre Bangladesh lengak na mamang chahigi August thada Hasina lengak pu intokhiba khongjang da maru oina mahiroi shingi luchingba oikhiba Sarif Osman Haidi gidamak nongomagi oiba awaba phongdokpa thoram ama pangthokre Yunus na leibak adugi miyam da tangdu leitana wakal fajineba appeal tawkhi Mikhal gi mangon na junta gi bom amadi rocket kaya na chathaba attack ta micham sibagi chang hengalakli tha sigi kungni pan da pangthokani haina matam lebliba Myanmar da lenga pairiba junta gi maikadigi makhoi gi maikta leiba ethnic rebel singa namna taba sangai region da chathakiba bom amadi rocket yawa attack kaya na micham sibagi chang chayolasida hanadagi hengalakli junta gi attack sing adu luchingba oiba min ong heingna ningthokaba nimitta Napito da pangthokpa Air Force 109 suba chahi gi thoram aduda thagatpa phongokhiba adugi matungda lakpani mahangna Air Force pulaibak adu ngak senabagi damakta manungi oiba ngapigani insurgent mapandagi changsilakpa attack sing amadi narcotism thabak thoram sing da mayok nabada achoba thodang lauri haiki ngarang haiba Air Force asigi maikadagi fighter jet mari season aduna sangangi Kinyu township ta makfam kayada bom thadabagi attack sing aduna miyoi kaya sian khibagi yamdrabada micham taraga humdoi thodok aduda shiki haina mafam adugi people's administration gi official gi maikadigi phongdorakli bom sing adugi marakta amana nakal da paiduna thamba thau gi tank kayada panduna achoba mai chakpa ama oirakpadagi anakpada leiba lambel da chalamba gari sing fawa mai waiduna chakhi Official aduna makha taraduna junta regime gi aircraft sing aduna atamnana micham sing da bom amasung rocket yauna chatharkiba attack sing adugi manungda Irrawaddy Tural gi nongchup thangba khongbal sing aduda yamdrabada strike kuntra rom henna chathaki hairi strike aduda miyoi taret sikhibaga loinana kaya amana Tural adu lanthokuna thangnaba town oiriba Mandalay gi singbuda chenjina lotna khi hairi Arobada awang nongchu Pakistan da security force na militant manga kaptuna hatkri Pakistan gi awang nongchu thangba province ama oriba Khyber Pakhtunkhwa da leiba security camp amada suicide bombing attack chathage honaramba plan ama mai pahan khidre maduda militant manga hatuna kaptuna hatkri haina police ki maikadigi phongdorakli Afghanistan ga lonba North Rajasthan district da leiba Miran Sahagi Dattakhil tehsil gi manungchanba Boya Fort haina khangnaba security gi camp aduda attack chatharkhibani bom thanna yarba karama security camp aduda suicide bomber aduna thaujilaklaga pokhai hankhibani
Maduda atopa terrorist mari ama changsin nomai kapa hokibani adubu police ki maikaidagi matang matam chana khut hankibana maram oiduna suicide bomber adu yauna punna makoi manga hatkibani Northeast Window TV na sandok chariba nung thugi pau pasok chaba matang asida loishinjari mi yeng tabiri bapum na mapu amuka suhana khurumjari